Ngasi ayuk anganbada Kangpokpi district ke Konsakhulda masing yamlaba security force na paktaknana search operation Chathakhre miyoi ahum phagatkhre haidi press na phangba pawgi matung inna ngasi ayuk pung 5 rom tabada security force ke gari humpu rom da lakpa security personnel chamyankhai rom na Konsakhulda paktaknana thiba humbagi thabak chathakhi operation aduda security personnel singna khunja singda harassment pibage thawong sing chathai haina khunja singna maral sirakli operation aduda security personnel singna wahang pahong Chathanabagi damak miyoi ahum phaгаtlaba miyoi sing adudi Chalan Wangbot Thiumai Hobson Abonmei amadi Namrongwi Chawang Makhoi kari maramgi pharibano haiba haujik phawbgi oina khangba ngamdri operation asina Konsakhulgi khunja singda nungaitaba phawhale khul ase haukhiba me 18 da nagami cham tarok hatkhiba thodok aduna maram oiraga awaba kaya mayok nariba khul amane khunja singna mihat adugi investigation progress ki matang dasu wahang hanglakli haujik phawbada lengak amadi security agency singi maikaidagi mihat asida chenaba sing phagatpagi official oiba notice amata thadorakpa leitri haina pau asina makhatari